Kangchup Singkhong, Singda amasung Kadangban ge lanfam numit nini suzinkhre. Maikai khangdana kaplakpa nongmaina panduna khulngakpa yauba ama leikhidre. Kuki militant taret lom siramgani thajanare. Laibak asigi constitution gi makhada tanba demand ni hairaduna Kuki furup ki MLA tarana mathau sanglaba furup sing asigi militant singna Manipur dagi tonganba administration pigadabani hairaduna leptana satharagliba tamthiraba lan asigi manungchanna ngaha numidang pung mapan khara helakpadagi Kuki militant singa Kangchup Singkhong Singda Kadangban yauna ke Geljang Bethel Koktruk amasung apun lokna chingba mafam singda Kuki militant singa State Force amasung khulngak liba singa khusamnaduna napak tanaraga chatharakiba lan leptabadagi numit nini suzilakibaga loinana maikai khangdana kaplakiba nongmai maru amana panduna khulngakpa yaurakiba khunja ama leikhidre ngaha numidangdagi chatharakiba lan asi nongyai matung pung ama khara helakpa phawbada chatharaga lepna khibane adubu ngarang ayuk anganbadagi amuk nakal anigi marakta khut thongnarakpada Kadangbanga tainariba ke Geljang khulgi mafam amada mitai khulngakpa yaurakiba khunja ama nongmaina panduna leikhidabane Thogdok asi State Force ki maikei dage bom yauna kapsinduna Kuki militant sing takthokpa hauratuna makoina lumduna kaplakiba mafam du tamna changsinkhibane State Force amasung khulngak liba khunja singna ke Geljang gi saruk yauksilakpada Kuki militant sing di mangjongna mafam adu thadoktuna selambadagi thengnakhide adubu makhoi manungdagi miyoi kharagi asiba hakchang singde tongan ba mafam singda leiramba thengnarakhi haire adubu State Force amasung khulngak liba khunja singagi apunba khutpuna mafam adu yausilakpada khangaudana makhoi tamna kapsilakiba nongmai maru singi manungdagi amana Uripok asom laikai lane number 6 da leiba Saikhom Subol alias Sanjit Kumar sahi kunga mari apokpa S rocket ki nangalda pankhiwane nongmai maru asina panbadagi mahak laikanaba nangdana thogdok thokpham da leikhidavane mangonda paliba nongmai maru asi Kuki militant singna kaplakpra natraga ngahandagi thorakiba khut thongnabagi thogdokta nangalda panbasina security force na kaplakpa maru oigadra chingnei haina miyamna haire laikhidraba Subol masil manaw ahumgi manungda nupa mathantane mathakta machi ama amasung makhada machanupi ama lehaure maki apokpa S rocket X serviceman ne laikhidrabagi hakchang thogdok thokphamdagi puthoraklaba matungda ambulance amada haptuna puraklaga rims ki mokta thamkhre ngahandagi satharakiba khutthongnabagi thogdoksida yamdrabada Kuki militant taret siramgani haina thajanare loinana ngarang numidang phawbada khutthongnaba lepkhide thogdok asigi matangda laikhidrabagi apokpana phongdokhibada mahaki machanupada paliba nongmai maru ase insas LMG gi maru ne hairiba nongmai makhalasi security forcing na sizinaba nongmai gi ne hairaduna mahaki machanupana ima leibak Manipur gi damak thawaina pontha pikhibada apenba poe adubu hogjik lariba Manipur gi phibam asida India laingak na thausabidre haibasi mayek sengle phibam asida adumak thausadana leirabadi Kuki militant sing thengnana bagi damak mahak masamak ex serviceman ama oina miyamda nongmai kapagi training pibage khongjang changsilaga ne miyamga mata oina ima leibak kananaba thogdang lominarasi haikhe thogdok asida khulngakpa yawba khunja ama leikhidre haibagi pau tabadage khudakta khwairambal kaithel amasung masigi akoibada leiba dukan sing thonglona khe police na thoganingdaba thogdok sing thoroktanaba akanba section thawrang lokhatkhe Kaisampat junction dagina wahengbam leikai taba lambigi saruk barricade khajinduna thingjillaga thamkhe laikhidrabagi imungda lakpiduna aikhoi leire haibiro law hairubada chief minister na nakhoi manage tawgera hairakhe Uripok apunba lupki women wing gi member laina manbe haubamna paumi singda phongdokhibada irang asida laikhidaba kaya yaukhre adubo chief minister na hakthengna makhoi gi yum singda sathidre hairaduna aikhoi gi da khaktang lakpiyu hairubabudi yabana te adubo laikhidraba Subol gi imungda amuktang lakpiduna aikhoi leiri haiba wahi haibiyu natragana mihut amatang thabira u haijakhe wafam asida chief minister na mop thoraklabadi nakhoi manage tawgera hairakhe mahaki wafam asigi paukhumda aikoina control tawjage lakpiyu hairamle laikhidrabagi imungda wahi manga tarada haibiyu haiduna haijarambada chief minister nasu yabi haure haikhe loiduna chief minister gi maikei dagesu tiar gas na mop ki solution ohenbiga nuhaibage wafam phongdorokhi haire mahaka unakhiba singi maikei dage ngasi chatkadoriba procession asida state police nataba atopa force amata masak uhanbiga nuhaina su haijaramle chief minister gi maikei dage wafam asigi matangdasu thajaba pirakle haikhe loinana chingkhong singyaga tainariba mafam singda bunker sing sajalakliba Kuki militant sing sugi ground rule gi makada makhoi gi laifamda thambinaba haijarambadasu chief minister na ground rule thugaiba singi mathakta legal action lauragani haina phongdorokle haikhe
ngasi subolgi hakchang puduna uripok maikaida procession chatkane sekmaigi nongthonban manakta nongmai kapna khrei ngarang nungthil pung amaga minute ni furom tarakpada sekmai PS ki manung chanba sekmai nongthongban ge Imphal Turel Maril manakta laiba stone crusher amagi mayada kuki militant kunlom sangsilaktuna bunker sana na bohonarakpada ge mafam adubu ngak selakiba MR IRB personnel singna tankhaina ba nongmai kap khrei State Force ki maikaidagi nongmai kaplu badage kuki militant sing aduna su khut halaktuna nakal anigi marakta khut thokna khe adumoi namak State Force ki maikaidage khongpham handoktana mayok nakhi badage kuki militant sing adu bunker saba ngamdana mafam adu thadoktuna sian khi haire kuki militant singi drone kapthakhrei bom pokhai bada militant ama sokhrei ngarang ungthil pung mariga minute ni furom tarakpada sugnu PS ki manung chanba tangjeng khunaugi mafam amada kuki militant singna drone ama pahelakpadage khulngak liba khunja singna nongmaina kapthaduna thugai khrei aduga nungthil pung mari rom tarakpadana kumbi PS ki manung chanba khoijuman tabidage irap lamnadana leriba pangal tabi mitai khulda kuki militant singna attack tawna bohonarakpada makhoina purakhiba pipe bomb ama khangauda na pokhairakpada militant ama sokle haire